Hi friends, ꯇꯥꯏꯕꯪ ꯆꯦꯅꯦꯜ ꯃꯤꯡ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯍꯟꯗꯣꯛꯇꯨꯗ ꯑꯀꯦꯁꯃꯦꯀꯤꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯈꯤꯕꯗꯣ ꯃꯗꯨ ꯁꯥꯎꯟ ꯂꯥꯛꯇ꯭ꯔꯦꯕ ꯁꯥꯎꯟ ꯂꯥꯛꯇꯕ ꯃꯔꯝꯅ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯀ ꯂꯥꯏꯚ ꯂꯥꯛꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯚꯣꯏꯁ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯎꯟ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯛꯎ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯣꯏꯅ ꯒꯤꯐ ꯋꯦ ꯃꯆꯥ ꯑꯃ ꯊꯝꯖꯒꯦꯅ ꯈꯟꯖꯕꯅꯤ ꯃꯗꯨ ꯉꯝꯖꯍꯧꯗ꯭ꯔꯦ ꯐꯨꯔꯨꯞꯇꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝꯗ ꯒꯤꯐ ꯋꯦ ꯑꯃ ꯊꯝꯖꯔꯤꯕ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯅ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜꯗꯒꯤ ꯑꯩꯅ ꯒꯤꯐ ꯋꯦ ꯃꯆꯥ ꯑꯃ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯋꯤꯁ ꯑꯃ ꯄꯤꯖꯔꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯒꯤ ꯄꯨꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯤ ꯒꯤꯐ ꯋꯦꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯅ ꯑꯩꯈꯣꯏ ꯒꯤꯐ ꯋꯦ ꯑꯁꯤꯗ 100 ꯔꯨꯄꯤꯁ ꯄꯦꯇꯤꯑꯦꯝ ꯀꯦꯁ ꯊꯝꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ 100 ꯔꯨꯄꯤꯁ ꯄꯦꯇꯤꯑꯦꯝ ꯀꯦꯁꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯐꯖꯔꯕ ꯀꯃꯦꯟ ꯑꯃꯃꯝ ꯏꯕꯤꯔꯛꯎ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯄꯦꯇꯤꯑꯦꯝ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯦꯇꯤꯑꯦꯝ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯏꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯖꯈꯤꯕꯗꯨ ꯃꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏꯛꯇꯨꯒꯤꯔ ꯀꯩꯒꯤꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯇꯣ ꯂꯥꯛꯑꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯁꯦꯝꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯋꯤꯛꯇꯀꯣ ꯑꯩꯅ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯒꯤꯐ ꯋꯦ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯗꯨ ꯀꯅꯥꯅ ꯁꯛꯁꯦꯁ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯆꯦꯅꯦꯜꯗ ꯅꯧꯅ ꯂꯥꯛꯄꯤꯕꯗꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯁꯨꯡ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯏꯕꯤꯔꯛꯎ ꯑꯦꯗ꯭ꯔꯦꯁꯅꯆꯤꯡꯕ ꯏꯕꯤꯔꯛꯎ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯇꯤꯑꯦꯝ ꯑꯦꯀꯥꯎꯟ ꯍꯥꯡꯗ꯭ꯔꯒꯗꯤ ꯀꯝꯗꯧꯅ ꯄꯦꯇꯤꯑꯦꯝ ꯑꯦꯀꯥꯎꯟ ꯍꯥꯡꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯖꯕꯅꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦꯇꯤꯑꯦꯝ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯦꯇꯤꯑꯦꯝ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕ ꯌꯥꯏꯑꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯟ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯁꯦ ꯑꯩ ꯃꯥꯏꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯁꯥꯎꯟꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯈꯟꯖꯩꯌꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯁꯣꯏꯗꯅ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯥꯏꯚꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯣ ꯂꯥꯛꯑꯦ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯃꯥꯟꯗ ꯃꯇꯨꯝ ꯊꯦꯡꯛ ꯌꯨ ꯂꯥꯛꯑꯦ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯔꯃꯥꯟꯗ ꯃꯇꯨꯡ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯅ꯭ꯌꯨ ꯏꯌꯥꯔꯁꯤꯕꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯣ ꯊꯦꯡꯛ ꯌꯨ ꯇꯣꯝꯕ ꯃꯥꯏꯕꯝ ꯂꯥꯛꯑꯦ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯀꯣ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯔꯦ 2019ꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯉꯤꯕꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯨꯅ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕꯁꯤꯡ ꯑꯗꯩ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕꯁꯤꯡ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯁꯨ ꯇꯥꯏꯕꯪꯂꯥꯟ ꯆꯦꯅꯦꯜ ꯐꯦꯃꯤꯂꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔ 2020ꯁꯤꯅ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯟꯅ ꯑꯣꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯏꯛꯁꯨ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯥꯎꯟ ꯂꯥꯛꯈꯤꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯇꯧꯕꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯆꯤꯡꯕ ꯄꯦꯇꯤꯑꯦꯝ ꯅꯝꯕꯔꯆꯤꯡꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ